International Day of Plant Health Kamari Leinana Exhibition ama Dhanamanjuri University da PANGTHOKKHRE University asigi Botany Department da PANGTHOKKHIBA Exhibition aduda tongan ba uhai amadi mana masing sing utki exhibition loisilakpada makok matang taraba singda mana matumsu yenthokhi May 2026 da kogi plant health international plant health is observe to gabagi oina masi doktabani sida koina MSc BSc adagi akogi university asigi college asigi college of science da department of host of garaga satra satra sinda makogi akoi da haul ba pambi adagi environmental pambi ba mogi economically useful oiba kogi food security oina kogi sustainable lifestyle da kogi kena to commercialize to ya ba pot singi ko ga karmaina moida livelihood sin laibe age hasigi impact amal lana bidong si program si tawjabani aduga masina ngang singsi da innovative ba idea ma to ga moida akogi self secure ba lifestyle ma lakna ba na koina program si tawjab plant health sigi maro ba ai koina outside tagi food kusare ise preservative soid ya abane ba pesticide ka kasin na kogi food si da mangdar apa kogi pata pungdara papa asal loga ko na ye ko mem to koi sagi hingo da thajaraga fresh oiba organic food singje ko na chaja ba ngamjaraga di self sustain to na chaja ngamjaraga di sina ko gi health kuina sinu jang da mateng mo gi do ni ba pambi da ko na totally depend to jabani na adna sina this will be one of the best food security gi lambi mane na ina kanje